ꯏꯁꯤꯡꯁꯤ ꯌꯦꯡꯉꯨꯃꯦ ꯑꯩꯈꯣꯏꯁꯨ ꯅꯤꯔ ꯆꯠꯂꯤ ꯕ꯭ꯂꯔ ꯆꯠꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯚꯨꯇꯥꯟ ꯃꯌꯥꯗ ꯃꯣꯏꯗꯤ ꯐꯝꯈꯔꯦ ꯒꯥꯔꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤ ꯅꯨꯃꯤꯠꯁꯨ ꯃꯤ ꯑꯃꯗꯤ ꯌꯦꯡꯉꯛꯑꯦ ꯚꯨꯇꯥꯟ ꯃꯌꯥꯗꯅꯦ ꯑꯩꯈꯣꯏꯁꯨ ꯄꯤꯛꯅꯤꯛ ꯆꯠꯂꯤ ꯕ꯭ꯂꯔ ꯆꯠꯄ꯭ꯔꯥ ꯈꯪꯗꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯝ ꯂꯥꯡꯉꯦꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯐꯝ ꯑꯇꯣꯞꯄ ꯊꯝꯃꯦ ꯚꯨꯇꯥꯟꯒꯤ ꯀꯣꯝꯂꯥ ꯏꯁꯤꯡꯁꯤꯅ ꯌꯥꯝ ꯐꯖꯩꯁꯦ ꯌꯦꯡꯉꯣ ꯄꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯨ ꯈꯤꯇꯪ ꯎꯠꯂꯛꯀꯦꯀꯣ ꯑꯩꯁꯦ ꯐꯝꯃꯤ ꯆꯧꯀꯤꯗ ꯑꯩꯈꯣꯏ ꯐꯝꯃꯤ ꯑꯩ ꯍꯁꯕꯦꯟꯁꯦ ꯐꯝꯃꯤ ꯀꯣꯝꯂꯥ ꯆꯥꯔꯤ ꯑꯩꯈꯣꯏ ꯚꯨꯇꯥꯟ ꯀꯣꯝꯂꯥ ꯆꯥꯔꯤ ꯁꯤ ꯆꯧꯀꯤꯁꯤ ꯂꯩꯔꯤꯅꯦ ꯌꯦꯡꯉꯣ ꯚꯨꯇꯥꯟ ꯃꯌꯥꯗꯅꯤ ꯑꯩꯅ ꯈꯟꯕ ꯕ꯭ꯂꯔ ꯆꯠꯂꯝꯒꯅꯤ ꯅꯦꯠꯋꯥꯛꯇꯣ ꯚꯨꯇꯥꯟ ꯅꯦꯠꯋꯥꯛ ꯑꯣꯏꯅ ꯇꯧꯔꯦ ꯚꯨꯇꯥꯟꯒꯤ ꯇꯥꯏꯝꯗꯣ ꯚꯨꯇꯥꯟꯒꯤ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕ ꯇꯥꯏꯝꯗꯣ ꯑꯩꯈꯣꯏ 2:40 ꯇꯥꯕꯗ ꯚꯨꯇꯥꯟꯒꯤ ꯍꯧꯖꯤꯛ 2:10 ꯇꯥꯏ ꯕꯥꯏ ꯕꯥꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯔꯣ ꯌꯥꯏꯐꯔꯣ ꯑꯋꯥꯕ ꯀꯣꯛꯑꯣ ꯑꯩꯈꯣꯏꯁꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯗꯣ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯦꯅ ꯂꯥꯛꯏꯅꯤ ꯕꯥꯏ 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 ꯚꯤꯗꯤꯑꯣ ꯀꯣꯟ ꯍꯥꯞꯄꯛꯀꯦ